Hello people, welcome back. Hanumaktada viewers khudingmapu taramna okchari. Ngasi porei mayamna requested video oiba adugumba ama khangne. Adu mayamna sine mayamna chabiro ne yamna haibado lafoi se. Adudi mayam lafoi se kana torse mari ne. Lafoi mari ne ado mayam di chetok na ba torse di mayam. Do mayam si lafoi se kaino ne 60 ga 2 62 ne mayam ado 62 se keno gi si phabo ani sto 60 khata ngai re tuga sida kok nei re thage okay okay le mayam cha ba horage ni to na
Maru. Hào hả? Maru yaw yam yaw ạ. Fazendo mesmo. Uau. Pupik tangkal ya. Teman ra. Okay. ꯁꯤꯛꯁꯇꯤ ꯄꯨꯂꯞꯅ 62 ꯑꯣꯏꯕꯗ ꯁꯤꯁꯦ ꯑꯅꯤ ꯐꯥꯏꯕꯣꯛ ꯑꯣꯏꯕꯒꯤ ꯁꯤꯁꯦ ꯆꯥꯗ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛ 60ꯅꯦ. 60ꯒꯤ ꯃꯅꯨꯡꯁꯤꯗ 25 ꯈꯛꯇꯪ ꯆꯥꯔꯦ. ꯁꯤꯗꯤ ꯉꯝꯃꯔꯣꯏ. ꯄꯨꯛ ꯊꯟꯀꯠꯂꯦ. ꯆꯟꯗ꯭ꯔꯦ ꯃꯐꯝ. ꯑꯣꯀꯦ. ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ. ꯑꯗꯣ ꯀꯩꯗꯧꯒꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ. ꯁꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯔꯤꯀ꯭ꯋꯦꯁꯇꯦꯠ ꯚꯤꯗꯤꯑꯣꯗꯨꯅꯦ. ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯀꯣꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.